Myanmar dagi logi wangmada miyoi kaya changlakpa khutlai amasung drugs lalonbagi wathokna Manipur gi thokliba hingsa ase loisinba ngamdabani haina Manipur High Court ki hanagi Chief Justice Siddharth Mridul na phongdokrai wafam ase Hindu pauche ka akhanana haukiba irai nimitta unabada phongdokhibani mahakna makha tana hai Manipur da president rule thamnabagi kholaw lawba hengatlakle JD bamda November tara mathoida thokiba khuthokna bagi thodokta security force na militant tara hatkiba made nupi amasung angang yauna miyoi taruk faraga pukiba matung Manipur da akanba ihau lakre chaliba chaye sida union home minister gi matamda sangna India amasung Myanmar gi marakta ledamba free movement regime lokthokrai Manipur ase scheduled tribe kontraga marina Kundaduna leiba mapamamani madugi manungda naga amadi kuki yauri miyoi kaya logi wangmada changlakpa adugi miyoi singado India macha oibara oidabra haibadadi hainingde Myanmar dagi ngamkhai lana yamlaba miyoi sing changsilakre maduda natana refugee kaya changsilakpaduna Manipur da potlum ama oire kana bu refugee ni haina logadage haibadu army na chapchaba thabak paikhatuna khangdokadabani haina su phongdoki